Hayeng Chief Minister na Jiribam da Satpagi Mangoinana Ngasidagi Satpa Hokiba Chief Minister Biren Advance Security ki team da National Highway Kuntragataret Infal Jiribam gi Kotlenda gi Manakta Leiba Ti Laizang Hariba Mafam Asida kuki militant singna ambush tourakhre thaudo aduda security person ama sokle loinana hojik akan bamong da khut thoknari loinana mafam aduda ahenba combined forcing sangsanduna mafam aduda search operation kudaktegi sathaba hokre amadi yamna akan bamong da khut thoknari ningsingba yabadi ngasidagi numit kharanigi mamangda kuki militant singna maitei singna namna taba jiribam gi Boro Bekra subdivision ki manung channa leiba tongan bamfum singda leiba maitegi yumsing paktak nana mai thakibani amadi mafum adugi khunja sing jiribam ki mayol da hangleba relief camp singda sangjafam loduna leiri mafum adugi prajagi apambagi matung inna se minister N Biren na jirida lakani amadi miyam gi awabada saruk yagani haina fongdokhibagi matung inna hayeng asi se minister Biren jiribam da chatnana bagidamak thaurang tawkhibani hairi